ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯁꯨꯔꯒꯤ ꯅꯤꯡꯊꯧꯔꯦꯜ ꯄꯍꯥꯔꯤꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯄꯔꯤꯡꯗ 7ꯁꯨꯕ ꯄꯟꯗꯨꯞ ꯐꯥꯎꯕ ꯃꯃꯥꯡꯗ ꯊꯝꯖꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯊꯝꯖꯔꯤꯕ ꯑꯁꯤꯅ 9ꯁꯨꯕ ꯄꯟꯗꯨꯞ ꯑꯣꯏꯅ ꯄꯟꯊꯨꯡ ꯂꯝꯕꯤꯒꯤ ꯁꯅꯊꯣꯡ ꯌꯧꯔꯛꯄ ꯃꯁꯤꯕꯨ ꯇꯥꯕꯤꯒꯗꯧꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯁꯅꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯑꯍꯥꯟꯕꯗ ꯅꯣꯜꯂꯨꯛꯆꯔꯤ꯫ 9ꯁꯨꯕ ꯄꯟꯗꯨꯞ ꯄꯟꯊꯨꯡ ꯂꯝꯕꯤꯒꯤ ꯁꯅꯊꯣꯡ ꯌꯧꯔꯛꯄ꯫ ꯏꯟꯗꯣꯟ ꯏꯕꯦꯝꯃꯗꯤ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯦ? 92 ꯁꯨꯔꯦ꯫ ꯑꯩꯒ ꯃꯣꯏ ꯕꯥꯆꯥ ꯕꯕꯥ ꯃꯆꯥ ꯍꯥꯏꯕꯗꯤ ꯄꯍꯥꯔꯤꯕꯨꯅꯤ꯫ ꯑꯩꯒ ꯃꯣꯏ ꯕꯥꯆꯥꯒ ꯆꯍꯤ ꯂꯦꯡꯒꯥꯅꯤ꯫ ಶ್ರೀಮತಿ ꯃꯌꯥꯡꯂꯝꯕꯝ ꯑꯣꯡꯕꯤ ꯃꯩꯁꯅꯥꯝ ꯅꯤꯡꯉꯣꯜ ꯏꯕꯦꯇꯣꯝꯕꯤ ꯗꯦꯕꯤꯒ ꯅꯣꯡꯃ ꯑꯌꯨꯛ ꯑꯃ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯅꯤ꯫ ಶ್ರೀಮತಿ ꯏꯕꯦꯇꯣꯝꯕꯤ ꯁꯩꯁꯛꯄ ꯄꯍꯥꯔꯤꯕꯨ ꯅꯥꯎꯀꯣꯟꯕꯤꯔꯛꯈꯤꯕꯤ ꯃꯅꯦ ꯏꯕꯦꯝꯃ ꯃꯌꯥꯡꯂꯝꯕꯝ ꯑꯣꯡꯕꯤ ꯃꯅꯤꯁꯅꯥ ꯗꯦꯕꯤꯅ ꯄꯣꯛꯄ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯑꯄꯥꯕꯤ ꯁꯤꯡꯍꯒꯤ ꯂꯣꯏꯅꯕꯤꯅꯤ꯫ ꯍꯧꯖꯤꯛ ꯅꯣꯡꯃꯥꯏꯊꯦꯝ ꯀꯣꯂꯨꯞꯇ ꯃꯆꯥ ꯃꯃꯧ ꯃꯁꯨꯁꯤꯡ ꯀꯣꯟꯗꯨꯅ ꯌꯨꯝꯂꯤꯡꯂꯤ꯫ ꯃꯄꯨꯔꯣꯏꯕ ꯑꯄꯥꯕꯤ ꯁꯤꯡꯍꯗꯤ ꯑꯣꯒꯁ ꯇꯥꯡ 10, 1996ꯗ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯣꯖꯥ ꯑꯄꯥꯕꯤ ꯁꯤꯡꯍ ꯏꯝꯐꯥꯜꯒꯤ ꯔꯥꯝꯂꯥꯜ ꯄꯥꯜ ꯁ꯭ꯀꯨꯜꯗ ꯃꯇꯝ ꯀꯨꯏꯅ ꯑꯣꯖꯥ ꯑꯣꯏꯔꯝꯂꯒ ꯄꯣꯊꯥꯔꯛꯈꯤ꯫ 1992ꯗ ꯄꯣꯛꯏ꯫ ꯆꯍꯤ 63 ꯄꯨꯟꯁꯤꯈꯤ꯫ ꯃꯍꯥꯛꯅ ꯄꯍꯥꯔꯤꯗꯒꯤ ꯆꯍꯤ 12ꯔꯣꯝ ꯍꯜꯂꯤ꯫ ꯄꯍꯥꯔꯤꯅ ꯑꯣꯖꯥ ꯑꯄꯥꯕꯤꯗ ꯇꯥꯃꯣ ꯑꯗꯨꯒ ꯑꯣꯖꯥꯅ ꯄꯍꯥꯔꯤꯗ ꯕꯣꯏ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯅꯩ꯫ ꯑꯣꯖꯥꯒꯤ ꯃꯆꯥꯁꯤꯡꯅ ꯄꯍꯥꯔꯤꯕꯨ ꯕꯥꯆꯥ ꯕꯕꯥ ꯃꯆꯥ ꯍꯥꯏꯅ ꯃꯤꯡꯒꯧꯅꯩ꯫ ꯏꯟꯗꯣꯟ ꯏꯕꯦꯝꯃꯒ ꯑꯣꯖꯥ ꯍꯥꯏꯕꯗꯤ ꯑꯄꯥꯕꯤꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯛꯈꯤꯕ ꯁꯣꯛ ꯅꯤꯡꯁꯤꯡꯕꯤꯔꯤꯕꯔꯥ? ꯀꯌꯥ ꯑꯣꯏꯔꯤꯗꯨꯅꯣ ꯈꯪꯗꯦꯗ꯫ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯒ ꯃꯣꯏ ꯇꯥꯃꯣꯅ ꯈꯔ ꯂꯤꯅ ꯂꯨꯍꯣꯡꯂꯛꯈꯤꯕꯅꯤ꯫ ꯅꯅꯥꯛꯇ ꯐꯝꯂꯤꯕꯁꯦ ꯏꯆꯥꯅꯨꯄꯥ ꯑꯍꯜ ꯏꯃꯣꯆꯧꯕꯅꯤ꯫ ꯃꯥꯒꯤ ꯃꯊꯛꯇ ꯊꯥ 15 ꯈꯟꯅꯔꯒ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩꯈꯤ꯫ ꯏꯃꯣꯆꯧꯕꯒꯤ ꯆꯍꯤ ꯄꯨꯊꯣꯛꯂꯒꯗꯤ ꯈꯪꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯐꯝꯗꯨꯅ ꯋꯥꯔꯤꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯏꯃꯣꯆꯧꯕꯅ ꯃꯍꯥꯛ ꯄꯣꯛꯄꯒꯤ ꯆꯍꯤꯗꯤ ꯀꯨꯊꯤꯗ ꯁꯣꯛ 1958ꯅꯤ ꯍꯥꯏ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯟꯗꯣꯟ ꯏꯕꯦꯝꯃ ꯏꯕꯦꯇꯣꯝꯕꯤꯅ ꯑꯣꯖꯥ ꯑꯄꯥꯕꯤꯒ ꯌꯨꯝꯕꯥꯟꯃꯤꯟꯅꯔꯛꯈꯤꯕꯗꯨ 1953-54 ꯑꯗꯨꯋꯥꯏꯗ ꯑꯣꯏꯒꯅꯤ ꯂꯦꯞꯈꯤ꯫ ꯏꯟꯗꯣꯟ ꯏꯕꯦꯝꯃꯅ ꯂꯥꯛꯄꯤꯈꯤꯕ ꯃꯇꯝꯗꯨꯗ ꯑꯣꯖꯥ ꯄꯍꯥꯔꯤꯗꯤ ꯀꯝꯗꯧꯅ ꯀꯅꯥꯒ ꯂꯩꯔꯝꯃꯤ? ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯃꯇꯝꯗꯣ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯊꯃꯣꯏ ꯏꯍꯧꯅꯔꯛꯈꯤꯕ꯭ꯔꯥ ꯐꯤꯖꯤꯅ ꯃꯃꯤꯠ ꯇꯩꯊꯣꯛꯈꯤ꯫ ꯁꯣꯔꯣꯛ ꯃꯌꯥꯔꯣꯝ ꯊꯪꯕꯒꯤꯁꯤꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯝꯗꯨꯗ ꯇꯥꯛꯏ꯫ ꯑꯕꯣꯛ ꯇꯣꯌꯥꯏꯃꯗꯣ ꯃꯆꯥꯅꯨꯄꯤ ꯒꯧꯔꯃꯅꯤꯒ ꯃꯁꯨꯒ ꯍꯥꯏꯕꯗꯤ ꯒꯧꯔꯃꯅꯤꯅ ꯄꯣꯛꯄ ꯏꯟꯗ꯭ꯔꯃꯅꯤ ꯀꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯒꯧꯔꯃꯅꯤ ꯍꯥꯏꯁꯦ ꯊꯥꯅꯤꯟꯒꯤ 3ꯁꯨꯕꯤ ꯂꯣꯏꯅꯕꯤ ꯇꯣꯌꯥꯏꯃꯒꯤ ꯃꯁꯨ ꯅꯨꯄꯥ ꯏꯟꯗ꯭ꯔꯃꯅꯤ ꯁꯤꯡꯍ ꯃꯇꯝ ꯏꯁꯩ ꯁꯩꯁꯛꯄꯤ ꯁꯅꯥꯇꯣꯝꯕꯤ ꯗꯦꯕꯤꯒꯤ ꯃꯄꯨꯔꯣꯏꯕꯅꯤ꯫ ꯃꯈꯣꯏ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯍꯧꯖꯤꯛ ꯌꯨꯝꯐꯝ ꯑꯗꯨꯗ ꯌꯨꯝꯂꯤꯡꯂꯤ꯫ ꯃꯌꯥꯏꯗꯅ ꯑꯋꯥꯡ ꯑꯣꯟꯅ ꯁꯥꯕ ꯁꯪꯒꯣꯏꯒꯨꯝꯕ ꯁꯪꯁꯥꯡ ꯑꯃꯗ ꯃꯇꯦꯛ ꯈꯥꯖꯤꯟꯅꯔꯒ ꯏꯇꯩ ꯅꯤꯃꯥꯏꯒꯤ ꯏꯃꯨꯡꯒ ꯑꯕꯣꯛꯁꯤ ꯍꯥꯏꯕꯗꯤ ꯃꯅꯦꯝ ꯃꯅꯤꯁꯅꯥꯕꯨꯅꯤ ꯑꯕꯣꯛꯁꯤ ꯍꯥꯏꯔꯤꯕꯁꯤ ꯍꯣꯏꯒ ꯇꯣꯉꯥꯟ ꯂꯩꯅꯔꯝꯃꯤ꯫ ꯃꯅꯨꯡ ꯊꯪꯕ ꯍꯧꯖꯤꯛ ꯃꯣꯏ ꯕꯥꯆꯥ ꯍꯥꯏꯕꯗꯤ ꯄꯍꯥꯔꯤꯒꯤ ꯌꯨꯝꯐꯝ ꯑꯣꯏꯔꯤꯕꯁꯤꯗꯅ ꯌꯨꯝ ꯃꯆꯥ ꯑꯃꯗ ꯄꯥꯕꯨꯡ ꯊꯥꯅꯤꯟꯒ ꯑꯕꯣꯛ ꯏꯕꯦꯝꯃ ꯍꯦꯃꯣꯒꯅ ꯏꯇꯩ ꯍꯟꯅ ꯄꯣꯛꯂꯝꯕꯤ ꯃꯦꯝꯃ ꯀꯧꯕꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯀꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯇꯩ ꯅꯤꯃꯥꯏ ꯍꯥꯏꯔꯤꯕꯁꯤ ꯃꯌꯥꯡ ꯏꯝꯐꯥꯜꯗꯒꯤ ꯍꯧꯔꯛꯈꯤꯕ ꯈꯨꯃꯨꯖꯝ ꯍꯥꯏꯒꯗꯕꯅꯤ ꯇꯥꯛꯄꯤꯔꯛꯂꯕ ꯅꯤꯃꯥꯏ ꯁꯤꯡꯍꯅꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯊꯥꯅꯤꯟꯅ ꯃꯆꯥꯅꯨꯄꯥ ꯁꯛꯅ ꯀꯣꯜꯂꯛꯈꯤꯕ ꯃꯤꯑꯣꯏꯅꯤ꯫ ꯑꯣꯖꯥ ꯑꯄꯥꯕꯤꯗꯒꯤ ꯆꯍꯤ ꯍꯜꯂꯤ꯫ ꯀꯩꯔꯥꯎ ꯅꯤꯡꯉꯣꯜ ꯑꯁꯪꯕꯤ ꯗꯦꯕꯤꯒ ꯌꯨꯝꯕꯥꯟꯃꯤꯟꯅꯔꯛꯈꯤ꯫ PWDꯗ SO ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯁꯨꯁꯤꯡꯁꯨ ꯍꯧꯖꯤꯛ ꯅꯣꯡꯃꯥꯏꯊꯦꯝ ꯊꯥꯅꯤꯟꯒꯤ ꯀꯣꯂꯨꯞꯇ ꯌꯨꯝꯂꯤꯡꯂꯤ꯫ ꯏꯇꯩ ꯍꯟ ꯍꯥꯏꯔꯤꯕꯁꯤꯅ ꯄꯍꯥꯔꯤꯒꯤ ꯃꯅꯦ ꯏꯕꯦꯝꯃ ꯃꯅꯤꯁꯅꯥ ꯗꯦꯕꯤꯅ ꯄꯣꯛꯄ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯏꯕꯣꯍꯜꯕꯨꯅꯤ꯫ ꯏꯕꯣꯍꯜꯒ ꯎꯔꯤꯄꯣꯛꯇꯒꯤ ꯊꯝꯕꯥꯜ ꯁꯅꯥ ꯀꯧꯕꯤ ꯑꯃꯒ ꯖꯄꯥꯟ ꯂꯥꯟ ꯍꯧꯒꯠꯂꯛꯄꯗ ꯌꯨꯝꯕꯥꯟꯃꯤꯟꯅꯗꯨꯅ ꯂꯥꯟꯖꯦꯟꯅꯔꯤꯉꯩ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯈꯤ ꯃꯦꯝꯃ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯏꯕꯣꯍꯜꯒ ꯊꯝꯕꯥꯜ ꯁꯅꯥꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯂꯥꯟꯖꯦꯟꯅꯔꯤꯉꯩ ꯃꯅꯨꯡ ꯀꯣꯂꯦꯔꯥ ꯂꯥꯏꯆꯠꯇ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯅꯣꯡꯒꯥꯅꯈꯤ꯫
ꯃꯆꯥꯅꯨꯄꯤ ꯃꯦꯝꯃꯕꯨ ꯊꯥꯅꯤꯟꯒ ꯍꯦꯃꯣ ꯗꯦꯕꯤꯒꯅ ꯀꯣꯜꯂꯛꯈꯤ꯫ ꯁꯤꯡꯖꯃꯩ ꯁꯥꯄꯝ ꯂꯩꯀꯥꯏꯒꯤ ꯁꯥꯄꯝꯗ ꯌꯨꯝ ꯄꯥꯟꯗꯨꯅ ꯌꯨꯝꯂꯤꯡꯂꯤ꯫ ꯁꯩꯁꯛꯄ ꯄꯍꯥꯔꯤꯅ ꯃꯇꯥꯡ ꯀꯌꯥꯗ ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯏꯊꯟꯇ ꯄꯣꯛꯏ ꯍꯥꯏꯔꯒꯁꯨ ꯏꯊꯛꯇ ꯏꯌꯥꯝꯕ ꯑꯍꯨꯝ ꯂꯩ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯦꯛ ꯄꯜꯂꯝꯕꯗꯨ ꯃꯅꯦ ꯏꯕꯦꯝꯃ ꯃꯅꯤꯁꯅꯥꯅ ꯄꯣꯛꯄ ꯏꯕꯣꯍꯜ, ꯑꯄꯥꯕꯤ ꯑꯃꯗꯤ ꯃꯄꯥꯕꯨꯡ ꯊꯥꯅꯤꯜꯅ ꯌꯣꯛꯂꯛꯄ ꯅꯤꯃꯥꯏ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯕꯨꯅꯤ꯫ ꯑꯣꯖꯥ ꯄꯍꯥꯔꯤꯗꯤ ꯀꯅꯥꯒ ꯀꯝꯗꯧꯅ ꯂꯩꯔꯝꯃꯤ? ꯑꯕꯣꯛ ꯏꯕꯦꯝꯃꯒ ꯍꯥꯏꯕꯗꯤ ꯃꯅꯤꯁꯅꯥꯅ꯫ ꯍꯣꯏ, ꯑꯣꯖꯥꯒ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯤन ꯃꯅꯥꯎ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯅꯈ꯭ꯔꯦ꯫ ꯅꯤꯡꯉꯣꯜ ꯃꯆꯥꯒ ꯄꯤꯕꯥ ꯃꯆꯥꯒꯅꯤ ꯍꯥꯏꯕꯗꯨ ꯈꯪꯗꯕ ꯀꯅꯥꯅꯁꯨ ꯊꯥꯖꯔꯣꯏ꯫ ꯑꯩꯅ ꯂꯥꯛꯄꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯣꯏ ꯇꯥꯃꯣꯅ ꯔꯥꯝꯂꯥꯜ ꯄꯥꯜꯗ ꯑꯣꯖꯥ ꯑꯣꯏꯔꯛꯄꯗꯒꯤ ꯊꯥꯗ ꯂꯨꯄꯥ 90 ꯐꯪꯗꯨꯅ ꯈꯔꯗꯪ ꯁꯥꯐꯔꯛꯈꯤꯕ꯭ꯔꯥ? ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯕꯣꯛꯁꯤꯅ ꯐꯤ ꯁꯥꯔꯒ ꯏꯃꯨꯡ ꯄꯨꯕ ꯉꯝꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯅꯤ ꯍꯥꯏ꯫ ꯑꯣꯖꯥ ꯑꯣꯏꯔꯦ, ꯇꯣꯂꯣꯞ ꯆꯥꯔꯦ ꯍꯥꯏꯗꯨ ꯃꯉꯥꯏ ꯃꯅꯥꯎꯅꯤꯄꯥ ꯍꯥꯏꯕꯗꯤ ꯄꯍꯥꯔꯤꯕꯨꯅꯤ ꯅ ꯈꯨꯗꯥꯡ ꯘꯔꯤ ꯑꯃꯠꯇ ꯂꯩꯕꯤꯌꯨ ꯍꯥꯏꯕꯗ ꯉꯝꯈꯤꯗꯦ ꯍꯥꯏꯗꯨꯅ ꯅꯈꯣꯏ ꯑꯣꯖꯥꯗꯣ ꯍꯥꯏꯕꯗꯤ ꯑꯣꯖꯥ ꯑꯄꯥꯕꯤ ꯃꯥꯒꯤꯗꯤ ꯃꯄꯨꯔꯣꯏꯕ ꯃꯄꯨꯟꯁꯤꯒꯤ ꯘꯔꯤ ꯑꯗꯨꯝ ꯁꯤꯈꯤꯗꯦ꯫ ꯑꯃꯨꯛꯁꯨ ꯐꯤꯖꯤꯅ ꯃꯃꯥꯏ ꯈꯨꯝꯈꯤ꯫ ꯂꯩꯔꯝꯕ ꯌꯨꯝꯁꯤꯡꯗꯨꯗꯤ ꯏꯅ ꯀꯨꯞꯄꯔ ꯖꯤꯡꯒꯒꯤꯗꯤ ꯌꯥꯎꯗ꯭ꯔꯥ? ꯏꯒꯤ ꯉꯥꯛꯇꯅꯤ꯫ ꯑꯕꯣꯛꯁꯤ ꯍꯥꯏꯕꯗꯤ ꯃꯅꯦꯝ ꯃꯅꯤꯁꯅꯥꯕꯨꯅꯤ ꯅ ꯍꯥꯏꯕꯗ ꯂꯥꯟ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯌꯨꯝꯗꯤ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ, ꯀꯣꯅꯨꯡꯒꯨꯝꯕꯅꯤ ꯍꯥꯏ꯫ ꯂꯥꯟ ꯃꯅꯨꯡꯗ ꯁꯤꯐꯥꯏꯅ ꯂꯣꯏꯅꯃꯛ ꯁꯤꯗꯣꯛꯂꯝꯂ ꯃꯥꯜꯂꯦ꯫ ꯂꯥꯜ ꯃꯃꯥꯡꯒꯤꯗꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯃꯛꯇ ꯂꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯄꯨꯈ꯭ꯔꯤꯗꯨ ꯄꯥꯕꯨꯡꯍꯜ ꯍꯥꯏꯕꯗꯤ ꯊꯥꯅꯤꯜ ꯍꯣꯏꯗ ꯋꯥꯆꯠ ꯋꯥꯅꯣꯝ ꯂꯥꯛꯄ ꯃꯤꯁꯤꯡꯅ ꯄꯨꯔꯛꯄ ꯉꯥ ꯃꯌꯥꯝ ꯆꯥꯕꯤꯅꯕ ꯂꯩꯇꯗꯅ ꯄꯨꯜꯂꯞ ꯍꯩꯊꯕꯗꯒꯤ ꯉꯥꯅ ꯄ꯭ꯔꯤꯛ ꯄ꯭ꯔꯤꯛ ꯁꯧꯔꯝꯃꯤ ꯍꯥꯏ꯫ ꯄꯥꯕꯨꯡ ꯊꯥꯅꯤꯜꯅ ꯂꯩꯔꯝꯕ ꯌꯨꯝꯗꯨꯗꯤ ꯀꯝꯗꯧꯏ? ꯄꯤꯁꯛ ꯄꯤꯛꯏ, ꯐꯩꯅ ꯁꯥꯏ, ꯅꯣꯡꯄꯣꯛ ꯑꯣꯜꯂꯤ꯫ ꯏꯟꯗꯣꯟ ꯏꯕꯦꯝꯃꯅ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯑꯣꯖꯥ ꯄꯍꯥꯔꯤꯗꯤ ꯀꯣꯂꯦꯖ ꯀꯥꯔꯝꯂꯕ꯭ꯔꯥ? ꯃꯦꯇ꯭ꯔꯤꯛ ꯊꯥꯒꯗꯧꯕꯅꯤ ꯍꯥꯏꯕ꯭ꯔꯥ, ꯀꯣꯂꯦꯖ ꯀꯥꯗꯧꯔꯕꯅꯤ ꯍꯥꯏꯕ꯭ꯔꯥ, ꯀꯔꯤꯅꯣꯝ ꯇꯧꯕꯅꯤ, ꯆꯞ ꯆꯥꯅ ꯅꯤꯡꯁꯤꯡꯗ꯭ꯔꯦ꯫ ꯃꯁꯥꯀꯥꯗꯤ ꯅꯥꯟꯕꯔꯥ, ꯃꯁꯛ ꯐꯖꯕꯔꯥ? ꯃꯁꯛꯇꯤ ꯉꯧꯁ꯭ꯔꯣꯛ ꯉꯧꯔꯗꯅ ꯌꯥꯝꯅ ꯐꯖꯩ꯫ ꯃꯣꯠꯄꯒꯤꯗꯤ ꯃꯐꯤ ꯃꯔꯣꯜꯀꯥꯗꯨ ꯎꯐꯨꯜ ꯕ꯭ꯔꯪ ꯕ꯭ꯔꯪ ꯍꯧꯏ꯫ ꯃꯁꯝ ꯃꯅꯥ ꯍꯥꯠꯀꯅꯤꯀꯥ ꯈꯪꯄꯣꯠꯇꯦ꯫ ꯃꯈꯨꯖꯤꯟ ꯀꯥꯅ ꯁꯥꯡꯂꯤꯕ꯫ ꯃꯗꯨꯒꯤ ꯂꯥꯎꯅꯈꯤꯕ ꯀꯌꯥꯅꯤ꯫ ꯏꯕꯥꯅꯤꯗꯤ ꯂꯦꯡꯒꯥꯒ ꯑꯣꯏꯕꯅꯦ, ꯀꯌꯥꯁꯨ ꯀꯣꯏꯅꯔꯛꯇꯦ꯫ ꯏꯁꯩꯀꯥꯗꯤ ꯑꯗꯨꯝ ꯁꯛꯂꯝꯂꯕ꯭ꯔꯥ? ꯑꯗꯨꯝ ꯁꯛꯂꯝꯂꯒꯅꯤꯗ꯫ ꯑꯩꯅ ꯂꯥꯛꯄ ꯃꯇꯨꯡ ꯈꯔ ꯂꯩꯔꯒꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯏꯁꯩ ꯇꯤꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯕ꯭ꯂꯥꯋꯣ ꯍꯥꯔꯃꯣꯅꯤꯌꯝꯋꯣ ꯀꯔꯤꯋꯣ ꯑꯗꯨꯝ ꯎꯔꯛꯈ꯭ꯔꯦꯗ꯫ ꯂꯈꯅꯧꯗ ꯏꯁꯩ ꯇꯝꯕ ꯆꯠꯈꯤꯉꯩꯗꯨꯗ ꯀꯔꯝ ꯇꯧꯈꯤ? ꯁꯦꯜꯀꯥꯗꯤ ꯀꯅꯥꯅ ꯊꯥꯕꯤꯈꯤ? ꯂꯪꯐꯩꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯂꯣꯏꯅ ꯍꯟꯅꯔꯛꯈ꯭ꯔꯒ ꯃꯥꯗꯤ ꯂꯩꯍꯧꯔꯦ ꯍꯥꯏꯕꯗꯨꯗ ꯑꯕꯣꯛꯁꯤꯗꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯈꯤꯗ꯭ꯔꯗꯅ ꯑꯉꯥꯎꯕꯤ ꯍꯦꯛ ꯑꯣꯏꯈꯤ꯫ ꯀꯣꯟꯅ ꯂꯈꯅꯧꯗ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯆꯤꯊꯤ ꯐꯪꯕꯗꯒꯤ ꯈꯔ ꯐꯈꯤ꯫ ꯃꯗꯨꯁꯨ ꯑꯃꯨꯛꯇꯣꯏꯕ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ, ꯆꯠꯇꯕ ꯌꯥꯗꯦ, ꯕ꯭ꯔꯤꯟꯗꯥꯕꯟ ꯆꯠꯄ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯌꯥꯎꯔꯒ, ꯏꯕꯨꯡꯉꯣ ꯍꯥꯏꯕꯗꯤ ꯄꯍꯥꯔꯤꯒꯤꯅꯤ, ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯇꯛꯃꯟꯕꯗꯒꯤ ꯃꯣꯏ ꯇꯥꯃꯣ ꯍꯣꯏꯅ ꯁꯤꯜꯂꯒ ꯕ꯭ꯔꯤꯟꯗꯥꯕꯟ ꯆꯠꯍꯟꯗꯨꯅ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯁꯨ ꯌꯧꯍꯟꯈꯤ꯫ ꯁꯦꯜ ꯊꯥꯕꯒꯤꯗꯤ ꯃꯣꯏ ꯇꯥꯃꯣ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏꯅ ꯃꯇꯥꯡ ꯃꯇꯥꯡꯒꯤ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯈꯤ ꯃꯥꯜꯂꯦ꯫ ꯏꯅꯦ ꯏꯕꯦꯝꯃ ꯃꯅꯤꯁꯅꯥꯗꯨꯕꯨ ꯃꯁꯛ ꯃꯇꯧ ꯐꯖꯕ꯭ꯔꯥ? ꯃꯕꯨꯛ ꯃꯄꯥꯎꯀꯥꯗꯤ ꯀꯝꯗꯧꯏ? ꯑꯁ, ꯋꯥꯡ ꯆꯥꯎꯔꯗꯅ ꯐꯖꯈ꯭ꯔ ꯄꯣꯠꯅꯤ꯫ ꯃꯆꯤꯡꯁꯨ ꯑꯉꯛꯄꯤꯅꯤ꯫ ꯃꯤꯉꯣꯟꯗ ꯋꯥꯔꯤ ꯇꯧꯕꯗ ꯅꯠꯇ꯭ꯔꯒ ꯃꯤꯃꯥꯡꯗꯕꯨꯗꯤ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡ ꯍꯥꯏꯖꯔꯒꯁꯨ ꯃꯕꯨꯡ ꯃꯆꯟꯒꯤ ꯑꯣꯏꯅꯗꯤ ꯑꯕꯣꯛꯁꯤꯅ ꯄꯥꯕꯨꯡꯍꯟ ꯍꯥꯏꯕꯗꯤ ꯊꯥꯅꯤꯜꯗ ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯀꯧꯏ꯫ ꯑꯕꯣꯛꯁꯤꯅ ꯑꯃꯨꯛꯃꯨꯛ ꯁꯥꯎꯔꯛꯄꯗ ꯄꯥꯕꯨꯡꯕꯨ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯂꯥꯎꯕꯗꯨꯗꯤ ꯑꯉꯛꯄꯅꯤ꯫ ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ꯫ ꯃꯌꯦꯛ ꯊꯣꯛꯄꯤ ꯐꯤ ꯁꯥꯕ ꯀꯥꯁꯤꯅ ꯍꯩꯈ꯭ꯔꯤꯕ꯫ ꯑꯕꯣꯛꯁꯤꯅ ꯁꯥꯕ ꯐꯤ ꯃꯤꯅ ꯇꯥꯟꯅꯔꯝꯃꯤ, ꯊꯕꯛꯁꯨ ꯌꯥꯝꯅ ꯀꯜꯂꯤ꯫ ꯄꯍꯥꯔꯤꯅ ꯇꯥꯏꯕꯪ ꯈꯣꯡꯗꯥꯔꯛꯈꯤꯉꯩꯗꯒꯤ ꯃꯊꯃꯣꯏꯒꯤ ꯃꯅꯤ ꯁꯛꯅ ꯅꯥꯎꯌꯣꯛ ꯅꯥꯎꯀꯟꯕꯤꯔꯛꯈꯤꯕꯤ ꯃꯅꯦ ꯏꯕꯦꯝꯃ ꯃꯅꯤꯁꯅꯥ ꯗꯦꯕꯤ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯇꯥꯏꯕꯪ ꯀꯨꯝꯃꯩ ꯌꯦꯡꯅ ꯆꯍꯤ 30ꯔꯣꯝ
ꯃꯔꯐꯨꯔꯣꯝ ꯄꯨꯟꯁꯤꯔꯝꯂꯒ 1973ꯗ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤ꯫ ꯁꯩꯁꯛꯄ ꯄꯍꯥꯔꯤꯅ ꯃꯇꯥꯡ ꯀꯌꯥꯗ ꯍꯥꯏꯕꯤꯔꯝꯃꯤ, ꯏꯅꯦꯗꯨ ꯑꯩꯒꯤꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯃꯆꯥꯒꯤꯗꯃꯛ ꯄꯥꯡꯒꯜꯂꯕꯤ ꯅꯣꯡꯁꯥ ꯃꯣꯡꯒꯤ ꯃꯁꯛ ꯂꯧꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯤ ꯃꯇꯝ ꯏꯁꯩꯗ ꯁꯤꯡꯊꯥꯅꯕꯤ ꯑꯃ ꯑꯣꯏꯔꯤꯕꯤ ꯆꯣꯡꯊꯥꯝ ꯑꯣꯡꯕꯤ ꯑꯌꯦꯛꯄꯝ ꯀꯃꯂꯥ ꯗꯦꯕꯤꯒꯤ ꯌꯨꯝ ꯊꯥꯡꯃꯩꯕꯟ ꯀꯣꯂꯦꯖ ꯒꯦꯠꯇ ꯅꯣꯡꯃ ꯆꯠꯇꯨꯅ ꯍꯪꯂꯨꯏ, ꯏꯆꯦꯝꯃ, ꯄꯍꯥꯔꯤ ꯍꯣꯏꯒ ꯏꯆꯦꯝꯃ ꯍꯣꯏꯒꯤ ꯏꯄꯥꯝꯒꯗꯤ ꯂꯩꯀꯥꯏꯁꯨ ꯑꯃꯠꯇꯒꯨꯝꯕꯅꯤ, ꯌꯨꯝꯁꯨ ꯅꯛꯅꯩ, ꯔꯦꯗꯤꯑꯣꯗꯁꯨ ꯃꯇꯝ ꯀꯨꯏꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯤꯔꯛꯏ, ꯏꯁꯩꯒꯤ ꯂꯝꯗꯁꯨ ꯄꯨꯜꯂꯛꯏ, ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯏꯆꯦꯝꯃ ꯍꯣꯏꯒ ꯈꯪꯅꯕꯤꯔꯛꯇ꯭ꯔꯥ, ꯀꯔꯝ ꯇꯧꯔꯛꯏ? ꯈꯪꯉꯛꯏ, ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯥꯃꯣ ꯍꯥꯏꯕꯗꯤ ꯄꯍꯥꯔꯤꯕꯨ ꯈꯪꯉꯛꯏ, ꯀꯧꯅ ꯉꯥꯡꯅꯗꯨꯅ ꯇꯤꯟꯅꯔꯛꯄꯕꯨꯗꯤ ꯅꯠꯇꯦ, ꯅꯛꯅ ꯂꯣꯟꯗꯤꯟꯅꯔꯛꯈꯤꯕꯗꯤ ꯑꯩꯈꯣꯏꯅ 1959ꯗ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯗꯨꯅ DM ꯀꯣꯂꯦꯖ ꯀꯥꯔꯛꯄ ꯃꯇꯝꯗꯒꯤꯅꯤ꯫ ꯀꯣꯟꯅ ꯔꯦꯗꯤꯑꯣꯗ ꯂꯩꯃꯤꯟꯅꯔꯛꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯇꯥꯃꯣꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇꯨ ꯐꯥꯎꯕ ꯂꯥꯞꯊꯣꯛꯅꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯑꯩꯒꯤ ꯄꯥꯕꯨꯡꯕꯨ ꯄꯣꯛꯄ ꯏꯙꯧ ꯍꯥꯏꯕꯗꯤ ꯔꯨꯞꯔꯥꯒꯤ ꯐꯥꯎꯟꯗꯔ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯕꯤꯔꯝꯕ ꯑꯌꯦꯛꯄꯝ ꯂꯈꯣꯟ ꯁꯤꯡꯒ ꯇꯥꯃꯣꯕꯨ ꯄꯣꯛꯄ ꯏꯙꯧꯒ ꯍꯥꯏꯕꯗꯤ ꯊꯥꯅꯤꯟꯕꯨꯅꯤ, ꯃꯙꯧꯒ ꯇꯤꯟꯅꯕꯗꯒꯤ ꯏꯙꯧ ꯀꯧꯔꯛꯈꯤꯕꯅꯤ꯫ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯏ꯫ ꯑꯩꯈꯣꯏꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗ ꯏꯙꯧꯅ ꯕ꯭ꯔꯖꯅꯥꯊꯀꯤꯗ ꯀꯥꯡꯒꯤ ꯈꯦꯆ꯭ꯔꯤ ꯆꯥꯕ ꯍꯦꯛ ꯍꯦꯛ ꯄꯨꯕꯤꯈꯤ꯫ ꯃꯇꯝꯗꯨꯗꯒꯤ ꯍꯧꯅ ꯇꯥꯃꯣꯕꯨ ꯑꯩꯈꯣꯏ ꯃꯁꯛ ꯈꯪꯂꯛꯈ꯭ꯔꯕꯅꯤ꯫ ꯈꯔ ꯆꯥꯎꯔꯛꯂꯕ ꯃꯇꯝ ꯑꯩꯈꯣꯏꯅ ꯕꯦꯡꯒꯣꯂꯤ ꯁ꯭ꯀꯨꯜꯗ ꯇꯝꯂꯛꯄꯗꯒꯤꯗꯤ ꯏꯙꯧ ꯊꯥꯅꯤꯟꯅ ꯌꯣꯛꯄꯤ ꯃꯦꯝꯃꯒꯁꯨ ꯇꯤꯟꯅꯔꯦ꯫ ꯇꯥꯃꯣꯒꯤ ꯃꯆꯟ ꯊꯣꯛꯄꯤ ꯏꯆꯦꯝꯃ ꯗꯥꯛꯇꯔ ꯈꯤꯔꯣꯗꯥꯒꯁꯨ ꯇꯤꯟꯅꯔꯦ꯫ ꯏꯆꯦꯝꯃ ꯈꯤꯔꯣꯗꯥꯅ ꯑꯩꯈꯣꯏꯗꯒꯤ ꯀ꯭ꯂꯥꯁꯁꯨ ꯍꯦꯜꯂꯤ, ꯆꯍꯤꯁꯨ ꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯕꯦꯡꯒꯣꯂꯤ ꯁ꯭ꯀꯨꯜꯗ ꯇꯝꯕꯤ ꯅꯨꯄꯤ ꯃꯆꯥ ꯌꯥꯝꯗꯕꯅꯤꯅ ꯑꯩꯈꯣই ꯑꯃꯁꯨ ꯏꯇꯤꯟ ꯇꯤꯟꯅꯩ꯫ ꯏꯆꯦꯝꯃꯗꯤ ꯂꯩꯀꯥꯏꯒ ꯑꯣꯏꯕꯅꯦ ꯏꯃꯥꯟꯅꯕꯤꯗꯧꯅ ꯑꯗꯨꯝ ꯂꯣꯏꯅꯔꯛꯏ꯫ ꯑꯩꯈꯣই ꯃꯁꯦꯜ ꯌꯨꯝꯁꯨ ꯅꯛꯅꯕꯅꯤꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟꯅꯔꯛꯏ꯫ ꯗꯥꯛꯇꯔ ꯈꯦꯔꯣꯗꯥ ꯗꯦꯕꯤꯁꯤ ꯊꯥꯅꯤꯟꯒꯤ ꯃꯈꯨꯔꯥꯇꯣꯟ ꯇꯣꯝ ꯄꯤꯁꯛꯅ ꯄꯣꯛꯄ ꯑꯍꯨꯝꯁꯨꯕ ꯃꯆꯥꯅꯨꯄꯥ ꯒꯣꯄꯥꯜꯒꯤ ꯑꯩꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯂꯛꯄꯗꯒꯤ ꯍꯧꯅ ꯇꯥꯃꯣꯁꯦ ꯅꯣꯛꯃꯤ ꯏꯁꯩ ꯁꯛꯇꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯃꯅꯥꯛꯇ ꯃꯤ ꯂꯥꯛꯏꯀ ꯍꯥꯏꯕꯒꯤ ꯅꯥꯆꯨꯡꯕꯤ ꯄꯣꯠ ꯅꯠꯇꯦ꯫ ꯃꯉꯣꯟꯗ ꯊꯑꯣꯏꯅ ꯌꯦꯡꯁꯤꯜꯂꯨꯔꯒꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯧꯅ ꯁꯛꯆꯤꯜꯂꯛꯏ꯫ ꯑꯩꯈꯣꯏꯅ ꯈꯔ ꯆꯥꯎꯔꯛꯇꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯑꯗꯨꯋꯥꯏꯗꯗꯤ ꯇꯥꯃꯣꯒꯤ ꯃꯇꯧꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤꯅꯣ ꯄꯪꯉꯥꯡ ꯉꯥꯡꯅꯈꯤ꯫ ꯀꯣꯟꯅ ꯂꯣꯏꯅꯔꯛꯂꯕ ꯃꯇꯨꯡꯗ ꯇꯥꯃꯣꯗꯤ ꯏꯁꯩ ꯁꯛꯇ꯭ꯔꯕꯗꯤ ꯍꯤꯡꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯑꯃꯅꯤ, ꯏꯁꯩꯅ ꯃꯥꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯕꯗꯣ ꯇꯁꯦꯡꯅ ꯈꯪꯂꯛꯈꯤ꯫ ꯑꯁꯤ ꯍꯥꯏꯅ ꯏꯆꯦꯝꯃ ꯀꯃꯂꯥꯗꯨ ꯂꯩꯌꯦꯡ ꯐꯥꯏꯔꯛꯈꯤ꯫ ꯃꯃꯥꯏ ꯂꯨꯛꯇ ꯇꯨꯃꯤꯟ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯈꯤ꯫ ꯀꯣꯂꯦꯖ ꯇꯝꯂꯤꯉꯩꯒꯤ ꯔꯦꯗꯤꯑꯣꯗ ꯊꯕꯛ ꯇꯧꯃꯤꯟꯅꯈꯤꯉꯩꯒꯤ ꯊꯕꯛ ꯄꯣꯊꯥꯅꯔꯕ ꯃꯇꯝꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯌꯧꯔꯝꯗꯥꯏꯒꯤ ꯑꯃꯨꯛꯁꯨ ꯅꯣꯛ, ꯑꯃꯨꯛꯁꯨ ꯅꯨꯡꯍꯤꯛꯅ, ꯑꯃꯨꯛꯁꯨ ꯐꯤꯖꯤꯅ ꯃꯃꯥꯏ ꯈꯨꯝ꯫ ꯏꯆꯦꯝꯃ ꯍꯣꯏꯅ ꯈꯪꯂꯛꯄꯗ ꯄꯥꯕꯨꯡ ꯊꯥꯅꯤꯟꯗꯤ ꯀꯔꯝꯕ ꯌꯨꯝꯂꯩ ꯀꯩꯔꯩꯗ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯈꯤ? ꯑꯉꯛꯄꯅꯤ, ꯌꯥꯝꯅ ꯋꯥꯌꯣꯡ ꯌꯥꯝꯅ ꯆꯥꯔꯝꯗꯦ꯫ ꯄꯤꯁꯛ ꯄꯤꯛꯄ ꯌꯨꯝꯅꯤ, ꯊꯩꯅꯐꯝꯀ ꯂꯩꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯔꯛꯄ ꯈꯨꯗꯤꯡ ꯏꯙꯧꯗꯤ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯃꯗ ꯐꯝꯂꯒ ꯀꯔꯤꯅꯣ ꯏꯗꯨꯅꯇ ꯂꯩꯔꯝꯕ ꯊꯦꯡꯅꯩ꯫ ꯋꯥꯁꯨ ꯀꯌꯥ ꯉꯥꯡꯗꯦ꯫ ꯏꯙꯧꯅ ꯏꯈꯤꯕꯁꯤꯡꯗꯨ ꯂꯤꯂꯥ ꯗ꯭ꯔꯃꯥꯅꯤ ꯍꯥꯏꯕꯗꯨꯗꯤ ꯀꯣꯟꯅ ꯈꯪꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯄꯥꯕꯨꯡ ꯊꯥꯅꯤꯜꯒꯤ ꯄꯨꯟꯁꯤꯕꯨ ꯂꯩꯇ ꯂꯥꯏꯔꯒꯤ ꯃꯩꯁꯥ ꯃꯩꯈꯨꯅ ꯐꯅ ꯊꯥꯅ ꯀꯨꯞꯁꯤꯟꯈ꯭ꯔꯈꯁꯨ ꯃꯅꯦ ꯏꯕꯦꯝꯃ ꯃꯅꯤꯁꯅꯥ ꯗꯦꯕꯤꯒꯤ ꯐꯤꯖꯤ ꯃꯔꯨꯝꯗ ꯑꯗꯨꯒ ꯃꯌꯥꯝꯕꯨꯡ ꯁꯛꯄ ꯑꯄꯥꯕꯤ ꯁꯤꯡꯍꯒꯤ ꯑꯆꯦꯠꯄ ꯃꯤꯠꯌꯦꯡꯈꯥꯗ ꯁꯩꯁꯛꯄ ꯄꯍꯥꯔꯤ, ꯃꯣꯏꯔꯥꯡꯈꯣꯝ ꯁ꯭ꯀꯨꯜꯗꯒꯤ CC ꯍꯥꯏ ꯁ꯭ꯀꯨꯜ ꯂꯥꯜꯂꯛꯂꯒ 1954ꯗ DM ꯀꯣꯂꯦꯖ ꯀꯥꯔꯛꯇꯨꯅ IA ꯑꯍꯥꯟꯕ ꯆꯍꯤ ꯇꯝꯂꯛꯈꯤ꯫ DM ꯀꯣꯂꯦꯖ ꯌꯧꯔꯛꯈꯤꯕ ꯑꯗꯨ ꯁꯩꯁꯛꯄ ꯃꯥꯒꯤꯗꯤ ꯄꯨꯟꯁꯤ ꯄꯟꯊꯨꯡ ꯄꯥꯡꯕ ꯂꯝꯕꯤꯒꯤ ꯁꯅꯊꯨꯡ ꯌꯧꯔꯛꯈꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ 9ꯁꯨꯕ ꯄꯟꯗꯨꯞ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯁꯅꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯣꯜꯂꯨꯛꯆꯔꯤ꯫